Lambi Lamdong Lekai. Loine ay panungari ko. Buti masyado ko. Kan po dito masih tercoba sedikit hampir tepat sini. Ya ima, kali ini nih, MA first class nana, jupak thangsu barang lagi sih kok. Ini woi mamu itu naraga, kali no, karena tahu ya apa yang sih lagi tahu ya tro. Sakar kita tahu tahu bagi, sel cabul namsu nabu mayam, makoi gi, yum inkon badan cabu mayam se beda, ay tahu kak tahu betul leda tahu. Ya tahu tu lagi Mahalakshmi machinery store na koi gumba nariti ahiraga thabak phangjadraba miui kya masa ga sanaba industry hangbada matiem pangi haine loan amadi installment ki khudong chabasu maduju pi haine tato adu bo asing bagirani tato asing mini mi sep do paibir mundo ai do chalu gi do Kromjari, ISTV ki discussion hour meng tabir singbu ahan mukta taram na ukshari. Ngasi khune pujari ba topic si maru ina September tha si yamna Manipur gi yamna maru ba lamyan ba irabol ki aduma thabu mama hana myam khangna ba palan tona ba aduma thabu maduni aduga ngasi asna khwaidagi maru oi ba asna ekhoi lamyan ba irabona adugumba arm struggle tona ba gidamakta ngasi gi numit nasida matamdugi Burma aduga hojikina Myanmar chatlakanda mafamduda man activities mayama tawna horakhiba adugi mathungda lawriba role mayama aduga Manipur da awon balakhiba mayama du khananabagi dama ngasi ekhoi studio da ton ba panelist tension midon leire yet thangda leiriba sina khoi kholau thakai pausi gi editor lebire batamo surchani tamu taramokchari aduga meyai thangda leiriba sina khoi Manipur gi adu sangnai social activist tamo Dr. Dhanabi Laisamni tamu sutara mokchari aduga matai thang bada leiriba sina khoi Manipur ki cultural activist ning thauja lancha tamu sutara mokchari ai ahan bada tamu Dhanabi Laisamda laksage maru ina ngasi gi numina si yamna significant oina tongan ba khoi CPI na chusindana palan thorom si pangthoi tongan pom singda ngasi gi ba numisigi significance si kari ne lobi tamon tham ji khoi gi an ibungo sigi matang nei ne bada ko khoi yam nungai ba haina bam lei irabot ki maram da nei na ge di khoi ta da ibungo ko ka bu jine ade khurai ibungo ko ka bu ne ade ibudo ko bu da khoi ni de ko ada ahum jigi mochi yeng bada ta da ibungo ko ta ibungo ko ka bu jine chak chum me haidi ta ibungo isina kan yam nang na tinaram bani na ma ge arona thu kai kai am jlu khange ba khurai ibungo isina khoi angang gi iho ga to bagi nak na nang tina dabani na adagi leithok leisin to ba wari watai ji moi ne torise aduga aseng bai rabot ki ngai khangi ji ding sa gi tai mo ko kambu ji ne moi da di yam seng na khangi aduda moi da gi khoina sum wari watai sajaba taja hoda thamjaning baje hairi bu numi si September gi tang 13 1950 ji ngasi gi numi si asuki matik maru oi gre madu di keno da 1948 ta ma proposal sembagi wathok ki da pudong mom gi thodok si da gi khoi gi sona khona ba tawki bese masigi matung dagi di maji mirot oire aduga sarkar gi oina su ekhoi gi yamna repressive measures yam chaw lokhale ha bitare matam ji da Nehru gi interim government matam ni somdana samkha pi bina pai matam ni ko sida magi loina ba red guard oigera village guard oigera village volunteers oigera sida ekhoi gi state repression ji amna kanna nei dana tor matam ne ba masida 1950 ki ngasi ki September 11 je mangsa idana khoi gi
ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯃꯐꯝ ꯑꯃꯗ ꯄꯤꯄꯜꯁ ꯀꯃꯔꯦꯠ ꯄꯥꯔꯇꯤ ꯍꯥꯏꯗꯅ ꯕ꯭ꯔꯍ꯭ꯃꯥꯁꯤ ꯃꯇꯝꯗꯨꯗ ꯀꯝꯃꯨꯅꯤꯁ ꯃꯨꯚꯃꯦꯟꯒꯤ ꯄꯣꯠꯁꯤ ꯃꯣꯏꯅ ꯌꯥꯝꯅ ꯃꯣꯏꯁꯨ ꯏꯍꯧ ꯇꯧꯕ ꯃꯇꯝꯅꯦ ꯑꯗ ꯃꯥꯅ ꯃꯐꯝꯁꯤ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯤ ꯍꯥꯟꯅ ꯃꯥꯒꯤ ꯇꯧꯔꯝꯕ ꯁ꯭ꯇ꯭ꯔꯒꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯥꯔꯝ ꯁ꯭ꯇ꯭ꯔꯒꯜ ꯅꯠꯇꯕ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯑꯅꯤ ꯊꯝꯕ ꯌꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯀꯅꯥꯒꯨꯝꯕꯅ ꯏꯍꯧꯁꯤ ꯇꯧꯕ ꯀꯥꯟꯗ ꯏꯔꯥꯕꯣꯠꯀꯤꯁꯤ ꯀꯟꯗꯤꯁꯟꯅ ꯌꯥꯗꯗꯅ ꯐꯤꯕꯝꯅ ꯌꯥꯗꯗꯅ ꯁꯔꯀꯝꯁꯇꯦꯟꯁꯦꯁꯅ ꯌꯥꯗꯗꯅ ꯆꯦꯟꯈ꯭ꯔꯤꯔꯥ ꯈꯨꯠꯂꯥꯏ ꯄꯥꯏꯔꯛꯏꯔꯥ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯅꯠꯇꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅꯁꯨ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯁꯀꯤ ꯃꯨꯚꯃꯦꯟꯁꯤ ꯌꯥꯝꯅ ꯄꯥꯛꯊꯣꯔꯛꯄ ꯃꯇꯝꯅꯦꯕ ꯈꯨꯠꯂꯥꯏꯒꯁꯨ ꯄꯥꯏꯔꯒ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯁꯨ ꯃꯇꯝꯅꯦꯕ ꯑꯗ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯥꯗ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯄꯤꯄꯜꯁ ꯀꯃꯔꯦꯠ ꯄꯥꯔꯇꯤꯁꯤꯒ ꯂꯩꯔꯒ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯗꯨꯗ ꯂꯩꯔꯝꯕ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤ ꯑꯍꯨꯝꯁꯤ ꯇꯤꯟꯅꯕ ꯌꯥꯗꯕ ꯑꯃꯒ ꯑꯃꯒ ꯎꯅꯕꯗ ꯍꯥꯠꯅꯕ ꯃꯇꯝꯅꯦꯕ ꯃꯗꯨꯒꯗꯨ ꯄꯨꯟꯁꯤꯜꯂꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯥꯔꯝ ꯁ꯭ꯇ꯭ꯔꯒꯜꯒꯤ ꯃꯨꯚꯃꯦꯟꯁꯤ ꯇꯧꯒꯦꯅ ꯈꯟꯕꯒꯤ ꯇ꯭ꯔꯦꯅꯤꯡꯒ ꯄꯤꯗꯅ ꯈꯨꯠꯂꯥꯏꯒ ꯄꯥꯏꯔꯒ ꯁꯤꯒꯤ ꯏꯍꯧꯁꯤ ꯂꯥꯛꯄꯁꯤ ꯍꯥꯟꯅꯒꯤ ꯇ꯭ꯔꯦꯟꯗꯨ ꯊꯨꯒꯥꯏꯔꯛꯏꯁꯤ나 ꯍꯥꯟꯅꯒꯤꯗꯨꯗꯅ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯀꯣ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯐ꯭ꯌꯨꯗꯦꯜ ꯁꯤꯁꯇꯦꯝꯅ ꯑꯣꯠꯄꯤꯕ ꯑꯗꯩ ꯀꯣꯂꯣꯅꯤꯌꯦꯜ ꯂꯣꯏ ꯆꯟꯕꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯣꯠꯄꯤ ꯈꯣꯠꯄꯤꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯕꯒꯤ ꯄꯣꯠ ꯂꯥꯛꯄꯗꯨꯗ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤꯀꯣ ꯃꯥꯔꯛꯁꯤꯖꯝ ꯊꯥꯖꯖꯕ ꯃꯤꯅꯤꯅ ꯃꯗꯨꯒꯤ ꯌꯨꯝꯐꯝꯗꯨꯗ ꯊꯣꯜꯂꯒ ꯃꯥꯅ ꯀ꯭ꯂꯥꯁꯁꯤ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯒꯤ ꯑꯗꯩ ꯀ꯭ꯂꯥꯁ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤ ꯃꯔꯨꯑꯣꯏꯅ ꯂꯧꯃꯤꯒꯤꯀꯣ ꯃꯥꯏ ꯊꯥꯡꯒꯣꯜ ꯑꯗꯨ ꯃꯌꯥ ꯊꯥꯡꯕ ꯊꯧꯅꯒ ꯍꯥꯏꯁꯦ ꯂꯧꯃꯤꯒꯤꯅꯤꯗꯅꯀꯣ ꯑꯗꯒꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯋꯥꯏꯔꯒ ꯎꯖꯕ ꯍꯥꯏꯇꯥꯔꯦ ꯂꯧꯁꯥꯟ ꯄꯤꯖꯕ ꯑꯗꯒꯤ ꯂꯧ ꯃꯌꯥꯝꯁꯤ ꯆꯥꯕ ꯂꯧꯄꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯐꯕ ꯍꯥꯟꯅꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯏꯂꯤꯠ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯩꯕ ꯄꯣꯠꯅꯤꯅ ꯃꯁꯤꯗ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯍꯧꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯏꯂꯤꯠꯁꯤꯡꯁꯤꯒꯤ ꯀꯣꯔꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝꯗꯨꯗ ꯈꯣꯠꯂꯝꯕ ꯈꯣꯠꯂꯝꯕ ꯑꯗꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯑꯗꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯅꯕ ꯐꯦꯠꯇꯀꯣ ꯑꯩꯗꯤ ꯉꯁꯤ ꯂꯩꯔꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤꯅ ꯇꯧꯔꯤꯅꯤꯒ ꯍꯥꯏꯕ ꯅꯠꯇꯕꯗ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯈꯣꯏꯒꯤ ꯅꯤꯖꯣ ꯀ꯭ꯔꯃꯣ ꯅꯤꯖꯣ ꯐꯣꯟ ꯀꯥꯏꯅ ꯂꯩꯗꯥꯏꯅꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯐꯠꯇꯗꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯋꯥꯔꯤꯅꯤꯒ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗ ꯇꯥꯏꯅꯔꯒ ꯂꯩꯕꯒꯨꯝꯕ सिगुम्बजी हेक तौरिङैदि मानब खुनाइदि याम सोकप पोट ओइबा सिगुम्बजी माना उरगा अखोइगी स्ट्रगल जी तौरनब सरुक अमा ओइना याम मरु ओइना मानब खुनाइ अमा पोरकनब होनबददि आर्म स्ट्रगल नत्रदि यादे हाबगी पोसी याम नाना थंब 1950 की सेप्टेम्बर की 11 जे अमनेबा अदा जे छिदा कितंग अखोइना नुंगाइतबजे अखोइगी हिस्टोरिकल मागी चथरइबा वॉक अदगी रिसर्च सिजने 49 की मतुंगी मागी वॉक मैम से मसी लोइना इरो लोसन मदों तौबा अदो मयाम दजु खंगन मजु खरा वाना तौबा खंगन लगजु लाना अखोइगी हिस्ट्री जे डिस्टोर्ट तौगा पुथोरपदों तौबा अदुना मसी मागी क्वाइदगी इंपोर्टेंट ओइबा इराबोट की फेज दा ममा याम पानग्रबा हिरम खुदिमक्ता सोमदब लेत्रबा सुगुम्बा लुचिंग पुरेन अमगी मागी पुंसीगी मागी तौरिबा मयामसे नैना कांदा लोइसलकपगी मागी लेरोइदब चहीजु कुइदना अदुदा सिगी पेरेट से मसी खरा लेथोक लेसिंग तौबगिसु लेरे अदुगा तौबगिदि अखोइगी आर्म स्ट्रगल तौरगा मागी मानब खुनाइ अमा पोरनब होनबदा तौबम थोकदु लौगे गायना खलगा ट्रेनिंग गा पीरगा याम चावबा तुंगी फ्यूचर की विजन अमा उरगा 1950 की सेप्टेम्बर की 11 सिदा होजिकी मंगसादे योरगा माना सिगी वाखलोनजी लेइबो योंगनि मदुगी न मरम ओइदना ngasi je अखोइगी सीपीआई की सुको मोय याम तोंगाना मसी थोरम मयाम मयाम पांगथोइ को अन मसी याम सिग्निफिकेंट ओइबा होजिकी मोंगसिदि यगदि अइ नुमित अमने नै थमजा सिगी पॉइंट लाख त्रिंगैदा मसिगी लाखनब होनबदा तमो मास यामने वर्सेटाइल ओइबा याम मल्टी फेसेटेड ओइबा अदुम लीडर अमनी तमुगी मासी एज कल्चरल एक्टिविस्ट मोइना सु अदुगा मागी तोंगान तोंगान मयाम ड्रामा गे थिएटर गी लमदा मयाम तोरंबा सिगी पोसी लाकाना 1934 दगा होरगा निखल हिंदू मणिपुर महासभा लिंखलकपा मथंग मथंग लाकोसी तमुगी मियेंगदा मागी होगी माइथोंग मा हाइबताई कल्चरल एक्टिविस्ट मोइना इराबोसी तमु कमानी येंग तमु थम तसेंगना जे हजिक तमोनसु थंबिग्रे ख्वाइदगी एंगोंदा थंबिरिबा हजिकी कल्चर की मतंगदा कल्चर हाइबसी यामना पिक्सनना जगोई सई नत्रगा अखोइना उरिबा अदु नत्तबिदा कल्चर हाइबसे याम समना अखोइगी लोन दा हारकांदा अखोइना
ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯗ ꯇꯁꯦꯡꯅꯃꯛ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯝꯕꯩ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤꯗꯃꯛꯇ ꯁꯥꯒꯣꯟꯅꯗꯅ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯗ ꯆꯠꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯚꯦꯂꯨꯁ ꯃꯌꯥꯝꯗꯨꯅ ꯇꯥꯁꯤꯜꯂꯒ ꯁꯦꯝꯕꯅꯦꯅ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯇ ngasi phawbada haibe tai tasena khwadi hena aikoina thagat ngai oribase mabu aikoina cultural activist nataga cultural perspective tegi yengba political perspective tegi yengba tasena matum taba bol amada yengning ba mong ni yengbada matum manum taraga leibagi pochini irabota uribase aduna tasena mak lamyan be hizam irabot ki khwadi hena fajari basi kaino haiba matamda sahi taraga mapan shuba matamda ma dhaka dagi halakanda diaspora akhugi mapanda lairiba maitai singi marakda changakanda maruoina mapanda lairiba maitai nataga manipuri singi awaba nuaitaba mayamdu thirakanda masigi magi aroiba agenda da mana lawrakadoriba decision warepsiga 1949 da lawrakadoriba warepsiga aduga ahan bagi mahangna horokpada ugiba miyeng siga suppose manle da chatpa adagi dhaka da leiba then atopa assam gi natra kasar gi area da chaliba mayam sigi apun ba holistic oiba maon da perspective on phang pai tare madu cultural haibatare aduna mangon da tasena ma inspired to na 1933 da akogi organizing committee semaga 1934 da semgriba nikhil hindu manipuri mahasabha gi movement se tasena ma cultural organization ama oina lai aduga madugi mamang da mangna se maitai chanugi nataga saidam sayengi ai 1929 da howe hariba sigi mayam sigi laiba adugi matungda magi inkhalakpa yengbiu matamdu ma chahi kya sure jai tara mapan dagina chahi mana 1930 hai che masagi chahi kuntra mari gumbani aduna 34 about quite mature laidana haujikan gi mirol sinokte yengbu chahi kuntra mari kamai ledige adu matamdu di akoine angak pachi tiken rejit orsu pauna orsu chahi kuntra mari ese international arena da thokpa yarab mi dona loin thole matamdu gi mirol adu mana matamdu da chahi kuntra mari du mana la akanda sadar panchayat court ki member go oirakanda yamna matik chaba hairaba mi dona magi matugi magi personality duna ni ningthogi imungna su mangonda kogi machanapi thajatana ama matawra ibese adu masigi personality is na 1934 da nikhil hindu manipuri mahasabha semakanda mana cultural organization amoina ningthau masamana matugi president ohelakanda aikogi apunba saktam mama mapanda matamdurdi hawjiki sumaina khaidokpa natri aduna brahma da mandle da irailai na chatpa yaba dhaka da chatpa yaba aduga kasar da leiba apunba manipuri sigi nikhil manipuri mahasabha ma hindu manipuri mahasabha ma same na mount life perspective se da sena mag yeng bataraga di masidigi yeng banum hoba yare jinga gi mifam phawba da kaino haiba matamda feudal oina ningthogi laingak ta kuina hingnara aba madudagi leithokpa ngamdadana leiba miyam dudagi ihan hana leithok akanda people gi oiba miyam gi oiba lengak ama semgadongni haiba mangama mangba hori se tasena mangmacha yamna ngakningai ne maramdi mangonda tariba suppose european gi nataga mana tama iba lyric mayam nataga mana thengnaruba daka da leiba matamda indian gi national movement mayam gi thengnarpa mayam no influence to kanda okay hauji hingiba punshi khuing sin nattaba atopa punshi khuing umda leiba kama puba yai haibase masine ba koine yamna impressive oiduse aduna madugi dagi haurakanda matamdurgi haurakanda consistent oina suhan handana Manipur da ngasi phawbada political figure myam sida suan handana laibak amagi kathu akanda magi aroiba miku phawbada 1952 phawbada mana tawrum miba mayam ase masi ongte yengbiyo sarak siba amata yawde yengbiyo 1930 34 da ma hore 19 maratura 1937 da mandle lere 38 da ma chingagi mifam tawre 38 da Hindu bo wai drop tawre maduragi Hindu drop tawbada natana political party shengole adidi magi leidiba 1938 da khwadge na sathi darbar muthalakanda legislative kano se power se shengol kadabani haibadu dei ni mining thongna sawba hori se aduna maduga loina na haidiba December da tawriba chingagi mifamsina February tha da di darbar masamaktu da Mikhal tau haidana magi adugi singagi space to never ningthona phai wadu grise maram dingasi phammi ba darbagi members sing chening thona khanba ngaktani moi de ge chumba phangmoi
lomi shimi sing na achumba pamagadi mikhal tausi akogi mire thagalaga na badu khanse hairubagi masi taseng number singnarak padagi ningthogi oiba mongonda pigiba nadaga piriba posak kudingmakto handu akanda mama samagi pi mai tharakanda adugi magi oiba stand am lowi maramdi ningthona magi darbada ai smain tawdana hojik laidiba phibam je pamdre haibigi expression je taseng na tawkanda ningthogi mamak nupa thoiba ningthou koi mi amana madu harakpa matamda ningthou masamagna mahangna madu yamna mahaki position da ningthogi matamdugi position da singna banena khallakanda ikai basu nangba haidi aigi on son in law thokpa nupam na aingonda sumaina haiba ngame haibagi potu da mangonda sumai tawdana masigi pose kamaina challenge tawgani haning thou tawpong khangdaba ada stories mayamam laire mungna bagi ada akoina maduda mahana irabot का अकोगी एलांगम टोंपो का नट बंगई निखिल मणिपुरी महासभा से पॉलिटिकल बॉडी और अदुन मसिद गवर्नमेंट की सर्विस तो मी अमत याव यारो हाइब मतमदा मागे एलांगम टोंपो का नटन अदर से लोइन तो इने मधुनी मागी पॉलिटिकल मूवमेंट अमा हौरे इसे अद 1938 की मतुंग दरिया को लोइन खांगे नुपी लाला 39 द अदुदा मान 1939 की नुपीलान डिसेंबर 12 तोबो मतम से मा मपा ले हारे हले 1940 द मा अखोई सिदा मणिपुर हल्ला सॉरी मणिपुर हल्ला कान मागे मूवमेंट अमु हौगलकपदगी मा से फारे 1940 दगी फार कांदा महाकसे अखोगी सिलेट थमे अदगी थमब मतुंगदा 1940 दगी 43 द मागी मियाद से मागी जेल द थंबगी कनो से ताम से लोय रबनी 43 दगी अमु एक्सटेंड तोर कांदा एक्सेप्ट मागी मनेम बोक हाइब तारे मतम दुगी मयाबुंगी बुंगो राजा तुम्बरगी नुपीसी लाइमसी लाइतबगी सोरार की थोला मेन ताई अदुनतन अदस्टी लाइट 1946 की मास मा थोलपनी अद लैरी मागी पर्सपेक्टिव 40 मधुगी मरक तुदने अखोने सीपीआई याव मा बोले पी खोले तन सिलचर तौरिबसे अदुगी लैरी कनोसे सुम येंबियो सरक अमते सीदे 46 ता थोलागा मातुमिन लाइते 46 ता थोलागा मार्च ता थोलपदुना एप्रिल था दा आरियान की मिफम अखोई सॉरी अखोगी कनुगा मणिपुर प्रजा संघगा अदुगा मंडलगा मणिपुर प्रजा मंडलगा निखिल मणिपुरी महासभा का जॉइंट सिटिंग से हौरिनी अदुदनी मा सीपीआई की मेंबर ओय हाइदना ताब याद्रिसे मधु 5 अप्रैल ने और 5 अप्रैल से मतुंग अखोइना निंगसिंग निंगा ओबसे मागा मुंगनबसना मतमदुगी निखिल मणिपुरी महासभा दे इंडिया की इंटीग्रेशन इस कामबुगा पुंदना नेहरू पटेल की मंगचिद थाजग्रबने और 15 अप्रैल दा यंबिउ असांग चिठी यम इरमे निखिल मणिपुरी महासभा ना मसी यम की निंगाय ने मसी इंस्ट्रूमेंट ऑफ एक्सेस ना पीरिबा एक्सटर्नल अफेयर्स डिफेंस एंड कम्युनिकेशन सिनतना अतै तो हाबिसे मसी दगी सु हेंजन्ना मणिपुर की निखिल मणिपुरी महासभा ना कमाइन इरमगे हाइबा मतम द डिफेंस फाइनेंस ट्रेड कम्युनिकेशन रोड एंड ट्रांसपोर्ट अदगी टैक्सेस मा मोइना हाइसे फॉरेन पॉलिसी लोइन मक्से पाइबियो इ लेरमे अदुगी लेटर दुने 15 अप्रैल की अदुई मतुंग दने अकोने 6 अक्टोबर दा आरियान मिफम ना मदुदा चंगक पु मतम ददी मागी तोखाइबे स्टैंड लाए मतम ददी मा अहानबा असोमदा नुपीलान की मतम द मणिपुर प्रजा सम्मेलनी मणिपुर प्रजा मंडल हाइरंबदगी मणिपुर प्रजा संघ मणिपुर कृषक संघ हाइदना यामना फजना मपुंग फारबा पीपल की अदुगा फार्मर्स की मूवमेंट से हौरकांदा आरियान से लापदा अदुदा अमुसु ब्लेम तो बिरकांदा कलकत्ता की पुलिस ने इंटरसेप्ट तौरे मासी सीपीआई की मेंबर ने लाइरे अदनो वारी सानारोय नतगा निखिल मणिपुरी महासभा दा यारोय हाइबगी टेंशन मयाम से मंगोन पीबीरिबा प्रेशर मयाम से सुम येंबियो मधु 1940 का कानूनी 6 ने मधु न 46 ना 47 यूरोप की मार्च था Constitution Making Committee semak pamatamda mana criticize tawriba adidi marak tuda instrument of accession tawdana Manipur se India da punba taraga suno gi right am pigani haibasida yana dana akoi 14th August da koning tamba phange adu laiba pochida makha tarakpada June July da 1948 da Manipur Constitution Act 1947 gi matung election tawre August da haito e yengbiu ma ulo kendra gi krishak sangha ge kare e adu kara aba matung da ulo dagi kara aga मतमदुर प्रजा शांति संघ का पुंछल लकांदा सिंगी कारक पे एमएलए सिंगा सरकार सेमनी लाइरिंगाई तने बहुजिकी तांकुन माथोई की पूर्वांचल की वाफम से पुथो कदोइसे मरमदी इंटीग्रेशनिस्ट सिंगना मतमदुगी कांग्रेस ते इंक्लाइन तोबा इलिट ग्रुप टुना
ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯇꯣꯈꯥꯏꯅ ꯂꯩꯈꯤꯗꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗ ꯄꯨꯔꯕꯥꯟꯆꯜ ꯁꯦꯝꯃꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯤꯔꯤꯕ ꯔꯥꯏꯠꯇꯨ ꯃꯠꯄ ꯌꯥꯅꯕ ꯀꯁꯥꯔꯅꯦ ꯇ꯭ꯔꯤꯄꯨꯔꯥꯅꯦ ꯃꯅꯤꯄꯨꯔꯅꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯦꯝꯕꯁꯤꯗꯅꯤ ꯏꯔꯥꯕꯣꯠꯅ 21 ꯁꯦꯞꯇꯦꯝꯕꯔ ꯂꯦꯞꯄꯤꯁꯦ ꯄꯨꯡꯗꯣꯡꯕꯝꯒꯤ ꯋꯥꯊꯣꯛꯁꯦ ꯅꯨꯃꯤꯠꯁꯤꯗ ꯀꯩꯁꯥꯝ ꯅꯔꯁꯤꯡ ꯍꯥꯏꯔꯤꯕ ꯅꯔꯥꯟ ꯕꯥꯕꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯁꯤꯔꯤꯁꯤꯁꯨ ꯇꯁꯦꯡꯅ ꯏꯔꯥꯕꯣꯠꯅ ꯃꯇꯝꯗꯨꯗ ꯅꯦꯍꯔꯨꯗ ꯄꯇꯦꯜꯗ ꯏꯕ ꯑꯁꯥꯡꯕ ꯀ꯭ꯔꯤꯁꯛ ꯁꯪꯒꯅ ꯏꯕ ꯂꯦꯇꯔꯁꯤꯗꯗꯤ हाइरिबा कनुसिना नरान बाबूद नतना असम राइफल्स पाउड सिजनर कांदा कृषक संघ की मियाम कनुसे वर्कर्स जे नैरे हाइबगी ब्लेम यावरिबा अदु ताबीद कांदा येंबिउ माबु एक्सप्लॉइट तोबसे अदु 1948 की अक्टोबर की 18 दा मणिपुर स्टेट लेजिस्लेटिव असेंबली की मिखल की ममांग दा अक्टोबर तांग 13 ओरंगनी खलेदा माना लेटर इरे इसे अदु कया दो तब 17 दा अदु येंबिउ पाबीद्री नि कोर्ट पाबी असेंबली दा पाबियो यागिदे बट मागी लेटर दो हौजी पाकांदा दी याम नुंसी अदुना याम सेना मणिपुर को बोले बाचे कुइना लेबियु सिगे असेंबली से कुइना लेबियु डेमोक्रेटिक स्पिरिट मा इजरक पने अदु बहु द रिगार्ड विद देन आफ्टर दैट द सेम डे इंटेंशनली ऑन 21 September the next year natra मणिपुर की निंथौबु कोरगा साइन दो होलिसे मसी logically moina maji khallaga tawgibra coincidental oriba adudi khangjadre same day sida next year da September gi tang kun ma thoidane ba manipur sign tro kana manipur bodism da bu sign to lakanda akoi internal sovereignty gi power oriba institution oriba ahum chim atai ji mun gi doise aduna madugi laidiba marak sida koi na nainaga doise adugi matung dai ni hajiki laiba 1949 gi October 15 lae adaidi mahak lengde adedi masi yaroi handle e hadana integrationist policy degi thaina ba tamona hoji habiri ba loidam dagi saruksi am bek orga su kana gumana communist party of manipur haire nataga manipur communist party haire tamona hoji habiri do people's comrade party haire adubu yam one fact is your mana ngasagi akoina yam leng da ba wari amadi kaino haiba matam da mana logi bi stand se खुलाई पाइबगी लालो अमन नत्रदी यारोय हाइबसे मसिगा माना इंडियन की कांग्रेस के इंक्लाइन तो बा इंटीग्रेशनिस्ट सिंगु यारम दे हाइबसे सिमदी याम क्लियर ओरे अदुनि से दामु मरोइना खोइ सीपीआई के सु मेंबर अम ओइबिबा दुगा खोइ खोलाउ थखाइ के सु एडिटर ओबिरो दामु सुजन मसी गसी की इंपोर्टेंस म्याम मांगसी सिग्निफिकेंस ओइबा अदुगा लोइना तामुगी ओइबा मागी ओइबा राजनीति की मियंग अदुगा सिबु जे तामुगी कई मियंग लेके न थमिनो ओजा धनबीर अदगी मरुक रांचाना जामने की धनबीर एकोइने इराबोट सी एस्टिमेट तो वतारगदी से हिस्ट्री दा रोल ऑफ इंडिविजुअल दुम ले एकोइ मियंग दा डायलेक्टिकली मियाम असिना इतिहास सेमी है अदुई मरकता अचौबा मी अचौबा पर्सनालिटी अमन इराबोट से मणिपुरी जाति की मागे आउटलुक दी कोइन उजबदी मासी पोलिट्रियन इंटरनेशनलिज्म द थाजाबा मिशक अमनी नंबर 1 नंबर 2 अकोई 1891 गी आइदि ब्रिटिश ना डायरेक्ट रूल तौरबा प्रिंसली स्टेट बायाम अम लई मणिपुर अमनी मदुगी मतुंग सुम तारकपदा 1904 अरे मतंग कुकी की फास्ट वार मतम रिबेल लाइबा खोलिबा हाइदे कोई एंटी इंपीरियलिस्ट मूवमेंट मैम लई बाय द बाय प्रिंसली स्टेट सिंगदा सु से मद्रास प्रेसिडेंसी गुम्बा मुंबई प्रेसिडेंसी गुम्बा कलकत्ता प्रेसिडेंसी गुम्बा मोदी डायरेक्ट रूल लिना तोंगान मा लई जगरे अदुगा मप्पु अनि सुबा मणिपुर गुम्बा त्रिपुरा गुम्बा खर नक्सन जबदा असम दि मारी 1826 द ब्रिटिश मखा दम लेयर ऑलमोस्ट बेंगोल प्रेसिडेंसी मखा द लेबा गुम्बनी सुमाइना मप्पु अनि सुबा ब्रिटिश की कॉलोनियल एडमिनिस्ट्रेशन अमदि निंथौ लेंगा अनि गी आइदि एक्सप्लॉइटेशन मदुदा मु हिंदू स्टेट हिंदू फेडरलिज्म की वासिम यावसल लिबने निंथौ चुराचा महाराज होय करी होय बुद्धचंद्र की साइबॉक्स मसाइद ह्यूमन इमांसिपेशन क्लास सोसाइटी मसाइद क्लास के आउटलुक क्लास स्ट्रगल का थाजर इबा सोशलिज्म मसा मणिपुरी दनि मा यान हान बनेबा यामना खुबा तागनी हाइदे मैतै नेशनलिटी दा हाइबा तारादे
beside the magi period masi yana madi he was influenced by the radical congress na Bal Gangadhar Tilak hoisa adi Swaraj is my birthright haribane adi madai gi si mayam influence the way na koina adi ma short biography ma handu mi si Bal Gangadhar Tilak ki adu gi sum Nikhil Manipuri mahasabha ai sum yeng matam da adi Nizam na panwa Hyderabad da or somewhere adi Tripura da adi so called princely states things that the political parties baya de but in the socio culture and socio religion sing combined over potasa sum irabona my Nikhil Manipuri Hindu with kon lo thokre and ning tho magi maku ibungo gi manaw ni pa Chandras ki manaw pa Churasan Maharaja thammaga sumaina sum adi Nizam gi Hyderabad da yeng bio much people's complaints hai sumaina Yamalay Mashi Nehru Gandhi na Sardar Patel na lito riba Indian National Congress she ga shoot tie up atum tawa ai di Bharat ki moj koi gi apam pam da na amma ne ba it was the reality it was the objective situation of the then ai di very deep akoi gi prithvi de jusmiyang second war thom dai gi world imperialism, world capitalism, the Great Depression in the 1930, 2930 side ke sum lakpa. Second World War in 1939 side je European theater de hora bani. Re exist alai gi formation ka se lama tamda. Sai shida maruina colonial people sing. Amuka na direct presidency makhale lai taba se tava korda. Adi nangi so-called Kerala is in Zagashida. But then how them. So I don't Manipur the shoe. Ira was how come at them that. Quick, a quick tragedy delay. Tragedy delay. Ira bought as a socialism, socialist ideology, communist ideology, manava kunai. Mas a poor runner. Mag as a Kipunchidi. ID isam na bam lay maunda managi Hindu lo thore is maji am secular outlook orak pa adi Manipur context ta Christianity ma lay ba adi ching da ko madi Manipur adi managa Manipuri diaspora mayam gi porasa sei tari khunthak pa adi loina chai thoki bani nong chu haram da Sile Dhaka Sile Lantoga Dhaka yauri bani adi ising ire yam kan ba yam ngau mandro turin je Lantoga Sipsago Dibu Jorat yauri bani somda vacation matam da ki pha gi ba lan pha sing adu loina na nga adi ko ne sei tari khunthak pa gi adu gi da ki sum pu gi ba mandre da yang go la khang sigi mayam sia masigi apun ba Manipuri nationalism suma che sagatchar ibane masai gi Polasa, China Parvamo, I quit the tragedy. I got a problem. I am very frank. Sigi Penilness of home, I'm not going mutual respect and I don't integrity winning out. I quit the problem, the equi answering Maratagi Nipamaka. I mean, depending on mana biography, him, Ia Mars numit the Capisina. Merge namita. Masya. In 1949 gi October trama da ne. Maga laimin nari di kangbu ne amana. Aku na kamne su me na sya. Chung kitang deeper sanjel ga yeng ni na sya. Ai matam sang ho jeroi ko. Ai di. Deeper ni yeng me group ani la ya. Struggle Manipur conspiracy case. Masih involve mi taratre train pan mu yaw ba. Shin nataba Jumne irai laiba koi detention gumba sida phare dum leiba aida arm struggle da yaw daba ai group ani ne ba mai communist ki ai composition che machigi manung da ai arm struggle da yaw daba an mana merge over numit kappe chamber ke champat asai da le shine ma 1949 and 48 ki janu September ko ma de sum tare 49 yaw le adi jahi ama parak pa adai adi
फागदब नुमित खरनी वाटलिङै 1949 आइदि 50 sum matang sang laga फोइदि 49 gi October 35 sida masai sida leiriba sidi hojiki ngasai gi 49 आइदि 48 साइददि मोगे रेड गार्ड का से शेमक्तना खोमक्तना मोगे कांगबु सिना अदुम लोइना लेइख्रे अदि इरेइबा निपासिदि मासी आइदि मतम मा CPI दि काइनरगा माने इरकप लाइ अमने मासी अखोइन अथॉरिटी ओइने लौबने इराबो की लाइफ अमदि मागी पॉलिटिकल केनो सिंgi नयंग मतमदा नो वाइथे ओजा तो बिनसु हाइरे अतोंगान तोंगान मा इनारे आइदि अहन लेगिदबा करामगी मनि मोहनसु मागी इराबोट मकी नत्रगोइसु एलाइट न फोंगो पब्लिकेशन न इराबोट की मूवमेंट की मदम इराबो के लाइव वर्क्स फतना है अखोई CPI माइकेदगी लांगोल इबोया मा सोटिन कुमार ते CPM की शांता मोइना इबा सिना अया मोरगा ओजा तो मिने हाय अपुन बपोनामा अखोई पुनमंग ने एक्सेप्टेड ओइबा पोरसा कानादा बायस लेडी पॉलिटिकल बायस मर्ज मतुंगदगी अरे मा ब्रह्मा लाइनी 1950 की masai sida adigi mana ai monda problem ama leiribadi Manipur ki situation na sa hauji chu dum manadri sin mayam chulu yabi gani maramdi ai khoi economy ai khoi ki politics ai khoi cultural ethos even ethnic composition ai no pokan nong chup ka gi langdai da oin leiba sai sigi ai 1940 yaramdai adai 40 khara hingalakpa mana silet jendagi thadorkpa adai 1941 to the phamba CPI yana ba congress ase ma yauri bana mana on behalf of the Manipuri people ma greeting period madugi matungda ma silcha the provincial election le pakkadoini matam duna ma bhat nagar da phamba all india kisan chamang pham yaurkadoini adai netra da ngasi ki Bangladesh leisi da kisan adi longmi adi conference se yawa mana jagui ga sajari ne lokho jagui ga chi adi saratna adi ma 1946 ki March da hale ko March hale April taruk ta koi ayang pali da phammi ba se koi ki nupi lan ge one of the pioneer or ba ibok chabi haina ba chabi adi koi CPI ki territorial council ma tam da MLA oram ba athok pangi halamale mui sigan nakna ba jaga oidoina ayang pali kadai da phamgi se khangdre matam do ma 1940 scheme mashi wa se phajana pale ise magi aul ma yeng che mashi karamba mino adu ai de bharu ka Manipur le na bu relation je kamaina lawram mi ga ise mashi adu ki bai matam du ki background historical background bharu te le even ma matam du communist ore bani CPI gi muina right to self determination India Pakistan British ki parliament dominant ani colonial kenogi adum hangover da thamna ba shapasi CPI ga yaram me sai sida ai tension jagi adum April 3 ta ma lawri si ji praja mandal nikhin Manipuri mahasabha moi sina haire ibasi what if me am lawre masida mana haisi swadhin bharat yawa swadhin Manipur haibane madugi makha tarak pada hendu engine khara lengoni akoi ino mo la chan pa bi ge base matam si da bharu ki context am yeng se bharu ki context da ai di bourgeois Indian state ama sema tar ba sho magi leiri ba Assami Bengali Manipuri singsa masa equal footing amada yamne lose ba political ai di federal polity amada leina bagi wa sa akoi 1930s adai dagi di CPI manungda ai international loina moina yengam midi moi gi copy book ti matam du gi Lenin gi Russia sine matam du di Stalin ni ore matam du moina republic traunga se kamaina pulli re nationality mayam se kamaina solve tawi right to self determination thambra share sovereignty tawra kaisa masina moi gi yardstick oraga sigi pot asa adum chandore aduga bharut ki CPI ki history da jadum yengbiu bolum mayam leibada masai si wasi hairi mane madugi manung de henjen dana dominor India dominor Pakistan se yathuri ne ko ne di lale aduda
irabot na saigi pot asi uraga ne mana ai khoi gi imagination socialist projection asa ngam drabu su ai de bujo state ki projection de ora busu te kudomin America gi state yang khaya sa equity projection singe ta di leidana ai de Lincoln lui kari hoina America gi amna classical definition le is maina mai political structure ai constitution mayamasa masai gi pot asi irabot na uyana ai khoi gi CPI am ai sati thaja jayo na masi masi 46 7 side di constituent assembly ga che samaktana ai de Nehru gi kari gi adigi bill ga se British ki parliament sai si de bharo se kamaina leigani communist na amuka jan jabada magi socialist projection na malai right to self determination or share sovereignty waga adi adi capitalist country bujo state amu oiba tar su madugi manungda yamna harmonious hoina kamaina leigate gi asa I think ira botta ma sa phaugi brahman ninga ado ai koina history gi pot asidi history ese this tam lai gane maduga akoi gi standpoint sing sidagi ai interpret taw matamda mana piriba ai simtang hajar loisan jage akoi DOC ha District Organization Committee ha 1948 ki August ki tang kulum doida si takhil an ibotombi photo tombi ma matam de photographer iman moida phammi ne ba phamba cha Assam province ki makha da laya Manipur se akuina CPI na August ki kulumdoi kudingi sei kudingi tawri se masi state council ina treat taw bane actually it was beginning as a district organizing committee ne masai sida masi sileta dhaka da kari da surma beri da wak taw le bhole pure longmi kari maam sagal lu de ma mai bu halak matam sida you build a party in high up as the mana communist party you thon ne krisak chawai na thuluri si Korea workers party high up madu ma ai de monda ai de mana silijan de thado ga Manipur changhandringi kasar da leigri se mana intention ni leig na ta ba mayam len khang ya Manipur gi maharaj na changhande ha ba magi imai be ma khomdon sana ai de mai loina bi se sibagi na ba bhau ko permission lor chang ini ade mu kasar da mo mai te ai de Manipur ni dawga matam bi kasar gi deputy commissioner ga mana tha ma pelam ju jel nam jan bi ya ai de magi life se ai de ampu tragedy ne ai de ai de please sai gi portion lak ba ai na loisan jani ngi di ma sa 1948 ki September ko ma thoi de underground tare 49 lai 50 lai 50 sida ma samar sagang region ki mang le ba mangsa sida People's Comrade Party masa ki second congress CPI ki 1948 ki February ki last day na March pong charon 7 days 10 days mu pham bane masida ni ko na 1947 ki August ki tang tara mari de Pakistan na lawja hai mane ki Nehru gi kari gi edi Rajendra Prasad ni am short process oi bedagi numit phai phati na freedom at midnight da ga ya oi Nehru gi sweet democracy ga dong nga nongan ma ngai di mi da sigi si ning tam ba phang mo si ku CPI gi mieng dei di mo si jutha swatin tani edi aina edi 48 da the socialist revolution to do ne na BTR na de be ki wari am lai de ma stage da ku an ira bo chi yauri ha ba phajana delegate oina madu da ne ba thakin to ne na People's Communist Party gi comment ama khangna hori ba adi ko na lai gi da ba adada Calcutta ge college me lai tam mai ba ke no thauchong gi an bira ima si binodini hoi so observer oina yauri ha ba adi second congress si ki wari am lai jare adi February aroi ba daina March pa manung da masida khoi somdadi laiba poti Eastern Province Provincial Pradesh sembagi port historically evolved taroka Manipur gi mai political amadi territory dignity se mangan naba posel lak matam da madi sodin Bharat sodin Manipur gi 1946 ki April taruk ta yang bali de lowrim ne sai gi policy ki pura tayo narak pasida mashi mana litorga movement je kanna haurak pasidagi put id amuka janjagi ko 48 ki id
February lo ko na March ki nimit tarik ni pani tarani pham mi pham sida am step ki wasin lei gre ado ma September ade April May June July August September sai bau sha bari di August se yorok bari August kulum doi na ma link khat le madai madu ki matung mamang ade underground pe ke langdai sida ne ma si bawa sanai na kasar de gi ni pa ma Assam ki province na thara aga 마시 아두다 마이 셀크시 비드나 마시 아이 코이기 CPI는 퐁바네 마나 마시다 하이르미디 아이디 망자레 아담 아이디 파티샤 아이 상것바 하우다바샤 마시 아와바세 낭게 하이데디 마나 플리즈 아이디 마나 파티 사가트라주 야네나 칼람바 마이 크리삭 사와기 미 머리 망아세 망아세 뭐 디푸티 스피커 오리바 라이 오이크라바 마이테이 그리 칸토베 타켈 뭐 부분지 파티 세키 따리네 하바 아이디 마시 디푸티 스피커 우리가 레호리네 아두가 마시기 또 사진 낭바데디 마나 아이디 파티제 칸나 사가처럼 뭐이디 까나가네 아이디 안더그라운드 페리시 라마담디 마나 크리삭 사바다 프라자만다나 니킨 머니푸리데 탐모바 그래 루조이버 싱체 아이디 커미트먼트 아이디 committed to the Marxism sagat haudabanina to saje tarakbada mana aiti to sarame ai mangjare na krism pibasya CPI gi general line the policy to gi divert tawrabani sovereign Manipur gi political agenda da laabani na akoi gi friend khana mu ai magi ningsing chahi gi gari lakpji mu isalak patune ai koina phanam seng to e madai de gi haugra ba koi gi tragedy ase ai de reality ado masida ne please ai di oja dam bi yaw ni akoi maruna cha so ai di masida ai koi Manipur po Manipur sidoi ne irabot amani irabot ki maram da khara nakna jaw ho ni sha ai di kaisu lei ta aina yaw jari ba party sani we are very sincere adu ai koi public domain da ne puthok da document amata leitre hauji lana lobi ri ba mai tourism and so in so porting ja ai koi publication ngak ta ne ba madagi mumme la krisisu ai di irabot shi madagi ai di CPI gi Manipur gi mai lehori ba bite to bonate ai di tin jage ai di yes magi wari sidi le loiban aduna aziposi aduna poila kadoi di akoina adumba leigidrba leader ma'am sigi akoi wari khanari ba mana tauramba mana tuan fil singda da journalism tongje wai kari gidam ta khoi magi ningsengi no kari gidam ta khoi masi palan doduna magi thabum palan toiba masih significant akoi da magi adumba gunchen ba adumba leader ma leibu ni tamu dagar lai maduna dagadi ma khoina leigidraba lamnat babu khoina khanan ne rubagi sulokpa kanda baleti ado sai sida akoi kamai do akoi gi hasi leiba present context la kan da khoi leader sing se kamai lege ta on thambi mai irabot ka duga ngasi gi lusing bajinga ani gi changdam naraga di hauji phawda ma nonga khro matung ma leitra matung da khoina urisi Manipur khud thekna yawda mongon hen tri habtare ne habdi lusing ba magi mongon da yawba mabunji kathokpa adegidi kathokpa jam kathokre keno panchai member ba je koi mahoji ki da MLA gumne ba ade akabda sagon to akumda dolai to hai ne ba adegidi ningthau gi imung manung su mu mari mata hoiri ni ko adum yam du loi hundo mini loi hundo maga yamna montu monde dan ngai ne legada bu toktana umang wamang da kang mar tumin mar ta leiruri ne magi kathokpagi magun jima mongon yam wangre sidi khoi gi leadership ki national character da sacrificing spirit is that is number 1 ne ba adu mongon da loi yore ade ani subada magi determination se ai toge na khanba tobujima di mongon da khanan ngai lecture abidi mana sangasai bi miam do sangra wari sida khoi lanchang sahib se suklep lepte mai activity se suklep lepte ba hoi magi lakpa matam da miyam gi ade mapan gi influence tu na maram oidana kaim kanda lana uba udaba adegi thaidaba aduna mo oigre aduga streamline tawaiba magi political ideology jidi sukai kai de socialist projection phajana dum tawri class structure phajana dum leiri aduga bujwa state jade ko adegi di khoi gi exploitation gi mayok sima phajana lepe aduga miyam gi representative ko miyam gi mihut adegi di miyam gi khonzel adi in short sagi keno ga do khoi gi
चिंगा सिंग is yam interesting what is it Rani Gadiru Thado guide it's very interesting atra adagi akhoi Manipur ngai kai bi matang lakpada em diu daga pham mi pham daga scenery base chingi muta ada sineba satpa gase e kari ma adu hai doino ai unaru ni se phijo da du toni gai se magi mai khulok jibo ba ada chingtam ani pusalakpagi integration gi magi magun ga yam wangre adagi amana akhoi sida yeng ba bada Manipur nationalism se Manipur nationalism je di mongonda gi yam tongale ai tongan ba sagi akhoi na yam mun na ye kan urak pa malai se kaidobugi mana diaspora me am je punjan na ba tor ino gai se ado Manipur nationalism phajuna pukhalak pa duga sagi India context ta hojiki uza kan onu sabir se khoi gi chuchana bir se da India da punba pami pamde to bo question me am lai gre haidi kari ki andar on tar kan da Bengal chin di no ga ko Brahma da ke do wichili no ga na adai di hojiki matang du zo khoi CPI manung da gi ngak tani inari se merger numita kapi ha basu lere adai kolom na saudra hundor ko da mara bo thaba mizu tokraba anjin mani tokraba anjin na mai thamme me aduna mara mo dana anjil lai gidra matung da adai gi khoi gi zu mapan gi external force me amna ho da me am ji polluted or ko matam da khoi na madu streamline toroga pullaba langji masa tana setoga akhoi gi Manipur gi laiba anobu yawol gi housiga samnaraga chapngam gidreba se big tragedy de aduneba aduda masida khoi na ma samana poni yamna laihaw level lamni otpiro miyam gi damakta o level lam du thengna bai sidi miyam jingjina hong torpagi potu chawgraba pot amai khoi na madu thairaga thajadabagi kainoma lehalaga ko khoi tongan ba wakhalo lakpadagi lana chakhibagi leigibasmadi khoi gi laibak thibine dubu amubo hangbiri bo angjiga chapchana badadi ko luchingba amagi magun obe yaba bajing sahaigana mana som da bamte yaudi mana uram da bamte yaude som da bamte yaude adagi mai kathokpagi magun adagi magi lep khro phireb khong dabagi adagi ideologically committed yam thi oigre irabo leramadi party da pachong ni chong moidab jani sigi laiba haukraba khigi generation haiba tai derama chakchebase masigi mami se ngasigi khoi naharul da damo masi kadai phablo taba aduga leiriba akhoi leinariba long history magi ponsi life biography magi A to Z bo ne ne sida khoi gi ban harol sing si wakhlon da kari fawa irabo haji tongan ba khoi marxism gi ngawjab ma ama even tattoo udana ek na to piece ne na phedo ne sum khoi naharul da ithilma ibangam bra tamok tawi meng ne kai mai legi hoi ta sena generalized to bada hoji za susana thambi ba taundan bi na thambi ba mayam sida khoi na khangi si loidam da gi nataga sigumba figure se irabot ngasagi yutta taba duna kona laksege akoina uwa matamda sumaina laidiba figure se hojik akoi gi indiana num haraga laiminari ba mayam sigi marakta nataga matamdu laigiba mayam gi marakta mahak matanda natte na khale asam gi Bisnu Raba se hoji magi figure se even se magi follower o hewriba akoina mayam na kano haiba Bhupen Hazarika Masi Bhupen Hazarika masam na saiba isai mayam si Paul Rocky we shall overcome the Haurakanda mana laiba trains it is an extension of Bisnu Raba Bisnu Raba si chamana ba kano se akhoi gi sida lamyan beira bot su chamana no we because Bisnu Raba se asamgi hoji kulai pattern lan horibe sing na su mogi leader ne nam hai communist ne su Bisnu Raba se leader ne hai the same thing is happening among the communist leaders of Kerala Kerala de su machi chapchana num lai akoin ujabada kari gino haba matam na ngasai uja susana thambi bedo matam du the formative stage the India si pom dagi modern India si pom dagi ngasagi ojana ngasai thambi ba capitalist or bourgeois state or lakpa adugi oibo targasu Nehru gi nataga Balbhai Patel gi nataga later stage la iba Congress ki leaders me amsi ki perspective ta hana laiba India do in toto maduni stand still agreement ai je leng dana chapchana amuk lakpai pose lakpani na hojik akoina haji sumba figure me amsi loiram da gi matek to yamna confusion me am laiba se leibam to e maram di ke gino da makhoi masa mak pau da karai pau da laiba ge haibdu malaire second da laiba
ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯣꯏ ꯃꯍꯥꯛ ꯉꯟꯅ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯄꯣꯠꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯦ ꯕꯤꯁꯅꯨꯔꯥꯕꯥꯁꯨ ꯉꯟꯅ ꯂꯩꯈꯤꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯈꯤꯗꯕꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯍꯧꯕ ꯃꯥꯒꯤ ꯐꯣꯂꯣꯋꯔꯁꯦ ꯃꯈꯜ ꯑꯅꯤ ꯂꯩꯅ ꯈꯜꯂꯦ ꯋꯥꯟ ꯏꯁ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯦꯛꯇꯤভ ꯄꯣꯂꯤꯇꯤꯛꯁꯇ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯒ CPMꯗ ꯂꯩꯕꯤꯕ ꯀꯥꯡꯕꯨ ꯈꯔ ꯋꯥꯟ ꯏꯁ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯍꯧꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯂꯤꯗ ꯇꯧꯗꯅ ꯄꯨꯏꯌꯦꯅ ꯈꯪꯖꯈꯤꯕ खुदम मोने बाजी थंबो बाजी कोंगा मोसी सिंपल फॉलोवर्स ने अदुगा हजि पाबु मोहरी होय उयुम पोक्टे लेरिबा मयाम सिगी वारी से ता कानना डिफरेंट वर्जन नमने अदुना सेम मखोइना ताइबुंगो नटगा आहली बुंगो न खोइरमिबा मयाम दुगी वाखलदा मासे अनि अहुम थोनो उरिसिनदी मागी पर्सपेक्टिव से सोइदना ब्रह्मागी हजि मंगसागी पोछि मतुंगदा होंगिबरा नतग होंगदबरा हाइबगी पर्सपेक्टिव अमा लेरे अदुना हजि ला इबा पोटि कैनो यूथ सिंगदला इबा पोटि ला हनिंगिबा पोटि मरुइना मतमदुदा मखोइदा फाउगिबसे सोवियत लाइन काइद्रिंगगी क्लासिकल मार्क्सिज्म गी यामना कनबा इथिलदुनी अदुगी मतुंगदा अकोइना नियो मार्क्सिस्ट लाख्रिबा अखोगी रोजालुजम बखोइ लाख्रिबा अदुगी मतुंगदा पोस्ट मार्क्सिस्ट लाइबा हौजि पोस्ट स्ट्रक्चरलिस्ट की फेज रोकांदा मार्क्सिस्ट सिबु खुदम होइना से फ्रेंच फाइनेंस होइना नटका क्वामे नक्रुमाना उरेइबा अफ्रीकन लैटिन अफ्रीकन एफ्रो एशियन कंट्रीज ता नटका लैटिन अमेरिकन कंट्रीज ता अकोइना पोछि कमाइन सीजन नबा याय हाइबसे यूथ सिंगदा अदुगा कनोसिंग येंबा तागदी हिजम इराबोट मसामकना मतमदुरा कॉन्शियसली और सबकॉन्शियसली अकोइना याम तोइनि सिनेबा अखोइ सामना हौजि सिरकाना हाइबा स्पिरिचुअल एंड कल्चरल डिकोलोनाइजेशन से मसिमा ओन कॉन्शियस ओइबा माले one aduna ni mana MDU link khatpa matamdura mahak ta sena MDU se Meitei Dramatic Union haram hai koi ahan ma sang se maga loina hori ni theater da aduna nursing aduna ta sena maduragi mayam na objection la Meitei have je pigmali have the Manipur Dramatic Union ole but still the symbol is man pamjabal langol do hotpon oidan le hori se MDU ne aduna ta sena madugi lai marak sida ko na thamjani gi in theater in literature, in education, MBU, mana in magi sports, magi later me extend to this. That's in how you so kind of how you say French pen and when I say kind of boo. I could get youth sing that every aspect I could decolonize to machangi. I could learn me but feudal, natraga direct colonialism. Ki poto late tre hagasu is still remnants of colonial practices. How do you chap chana satare? As I theocratic, I say Luigido Mali. Tasena theocratic kano se akoi the religious based over radicalization kan hengalai hoji Rohingya gi migration da akoi sagi religion manaba mi miam red to isini kano da akoi gi Rakhi Bandhan gi kano da Manipur ki ni hari isini this is nothing but radicalization never aduna akoi gi post structuralist oira ba face the youth sing khangbi gadabadi scientific temperament na mahapakanda Manipur da thengnari ba awaba sing se Lamyan be irabo na tolom badunga akogi context matam ga chana na decolonize to bam changi madu angang sing da akogi laiba youth sing sida mache kharam makai di taba hawrabran khali maram di mangonda hoji akoina khanari basisu makoina taba matam da soina khanning khale aduna akoina mabu lacha ba magi follower oina ningba haibasidi mana pamjara midu amuk akogi context siga matam siga chana na ontu akanda remodel tarokanda akoina madu pu buduni akogi thause madu youth sing na soidana accept to woning Balasta koi ki tamu susan tentek na madam sulai sele maru ina thabum mama thabum palan pangtho ibase masu ki nungi wan toxic kai no do tekna thambiyo madam sulai ra Sinja wadam khoi madam ju telam ni hajin ding mapung da agoi ira bot siri magi mana pamamba ai society ani wakalon mayam se mashi magi matung tarak pa mayam sina puthaba ngamdaba sina ko madugi failure nasima aikoi oja dhanbi su akoi maru ai imsharun chiaw akoi khorak pan da wainam ken nei ni hujik darkar oire ibadi hujik lan chara su haibi ba se magi fragile ken using di tongan ba fragile naw sin we hujiki India gi Manipur context imperialist globalization lai aduga saguna na neoliberal economic policy any political economy se ajana pressure to ai bani masai da Manipuri naha singse sina ekoi hujing leiba society asidagi ekoi khare na phaba ngamagadi class society ma ekoi
मियाम नाम दिन नहाना आई दरकार हुए नहीं आई हिस्टोरिकल नेसेसिटी ने मशीगी लेप की प्रोजेक्शन की अल्टरनेटिव में पी नम को ना बता इराबोट ऐसा आई कोई का अदुम all through up to our destination mo adum lai gane adu ki poda sa mana sandu piramani na as a manipuri as a internationalist adi political internationalism moina or simultaneously nationalism moina masi koi na tha si manung da khara khachi pukhat pa ngamgadra sine oja bego chandra na hibiram mam lei na pura kongi akoi je ai honorable mandri ai koi na pick me masa ne ba adi achaw mi ne adi ke aman relation jar pa hai jin ngi sa masa ai koi manipuri ngak te ni tongan ba pun ba tongan da ba socialism ne darkar oi di shigi thought murings it was mayam sidi irabo tagi loina phangi haina lei da ba lai oi ro oja nilkanta kabi nilkanta hairam me shigi thought masi meng masi outlook masi concept sida irabo celebration committee na matik sabra chaje dabra chai kharagi mamang dagi sum irabo ki thabum se mana pok ba chi ba underground changba brahma chapa choi chong mayam se ai langban tha se masi gi pochi da khoi palon tawni adana ngasi chwaina nei na ba se am nungai ngasi sine su ahan ba Thank you very much. Irabot ki maram da khana bai se loiba khan manam roi wale haining ma am se le ni coaching ya bu matam de selak tabri na tang se da ma adum ma gi revolutionary gi struggle le ba fly pai ra ki ba adum ma ga le ma ma gi activist adum ma am di khana loiba kham nai roi. Thank you very much. Tamol na chang chi ko dis samad leng bi rak ba tamol dhanabi tamol sona tan chi leng bi ko ma abu ma thagat chari chi ge di ais na sanuksa war discussion awa matang asal lesson dere meng tabiru sim bom kan khulum jaglo na kain na bathini je first class nangna yupa thangso bar ga lei sibo ini hoi ma moi tanara ga kari no khara to bo ya bo yeng sil ga to bo ya ro सरकार की थबक तौबगी सेल चबुल चबुल नमसुनब मयाम मखोगी युम इंखोन बधान चप मयाम से उबदा आई थबक कक तौब तले द ततो याथों द्राइबा महालक्ष्मी मेशिनरी स्टोर ना खोई गुंबा लारिटी हाइरगा थबक फंगजद्रबा मियुई कया मसा मसा गा सानबा इंडस्ट्री हांगबदा मतेम बांगे हाइने लोल अमदी इंस्टॉलमेंट की खुदोंग साबसु मदुसु पी हाइने ततो अदुबो असिंग बगिरने ततो असिंग मइने मी सेब द पाइबिर मदो आई दो चलुगे ततो अला नुन चलिबो महालक्ष्मी मेशिनरी स्टोर दने ततो अदोमसु खुदोंग चाबसिंग सि लोबी खयाथों ऑपोजिट डीएम कॉलेज गेट मनाते ले महालक्ष्मी मेशिनरी स्टोर दला कुना इरमदम मणिपुर वाता पारबा तंगदु लेताबा लमदम अमो ओइननबा अखोय पुन होना मिनिसि Chung and Chung's television rina aram rong mizam film lu album lu documentary akhandi interview azu phungna gwangna the every Saturday khong chane rina ta chat phaw repeat telecast rina Sunday jam lothon khong saku kho khani karan chang khong akhat kho thokum rina album lu film lu akhani bye bye me azu thalo ni mai nai to kabang kho ti lowa mai phone number akhani email kho contact sugol pu 통구제 Susu hin ngai zo si na bon chawin ni ha Kulise kungsa oi bobi aya MDS wi phaisa
ima thau tai ko dana tale ya dai ma thau tai bai la dai ba abungo nasam da thau tai bro tai de thau tai traji sam loi ken je kini ando se loi de nyam uncle ai na nazar ke thau tai yo thau tai ba masi thau ta na te Sesa hai roilen lo अहानमद मरुब पाउसिंग इपा इबू सिंगना लैपाक असिगी दमा कथोक लंबा थबक थौरम सिंग अदु लम कोइबे सिंग द खंगलबदी लैबाक असिगी अचुंबा असेंग खंगमदा मतेंग ओइनगनी हाइना चीफ मिनिस्टर एन बिरेन ना फोंदोखरे म्यांमार दगी रोहिंग्या रेफ्यूजी सिंग मणिपुर चंगसिलक्तना बा म्यांमार ग ताइनरी बा मणिपुर की बॉर्डर एरिया दा टेक्नोपोल पुलिस ना अकन ममोंग द चक्सिल थौरांग लोकटपा होखरे अमदी पुलिस हेडक्वार्टर्स अमदी एजी ऑफिस ममांगदा नियम लाना खामजिनबा गाड़ी सिंह ट्रैफिक पुलिस ना लौथोखरे खुरमजरी आईएसटीवी की मणिपुरी पाउ मियंग ताबिरिबा पुमनमकपु ताराम नोक्सरी हौजिक मपुंग ओइबा पाउ पिजरी लमदम सिगी इपा इपु सिंगना लैबाक असिगी दमक कथोक लंबा थबक थौरम सिंग अदु मपाल लमदगी लाकपा लम कोइबे सिंगदा खंगलबदी लैबाक असिगी अचुंबा असेंग खंगबदा मतेंग ओइनगनी हाइना चीफ मिनिस्टर एन बिरेन ना मोइरांगी आईएनए मेमोरियल हॉल द पांगथोकपा थौरम द फोंदोखरे Vision of India through the eye of Swami Vivekanand and Swami Chinmayanand haiba topic ta Chinmaya mission sinduna Swami Chinmayanand Memorial Lecture hokdokpagi thoram aduda Chief Minister N Biren na makha taraduna laibak asigi ningtambagi firal ahanbo oina singkhatkiba mafam oiriba INA Memorial Complex asi magul leina semlamdaba haibasi laibak thibani Paliba sarkar asina matamga sunaba mawongda semgalagani मफम असिदा लैरिबा म्यूजियम मनुंगदा ngasiदगी फोटो कापगी अथिंगबा अमता लैररोय हाइकी स्वामी विवेकानंदना तौरंबा थबक थौरम कयागी मरमदा सिंगथाबा सुफोंदोखी पृथ्वी की मयाम पुनमंगना भारत की मयाम पुनमंगना लागा यंगफम ओइबा याबा याम निंगसिंगनिंगाय पोटसे लेवल दु योंग सेमदे लेवल दु योंग अट्रैक्ट तौदि से लैरिबा म्यूजियम करी करी मयाम से फजना एक्सपोजर मपान की मीसिंग एक्सपोजर तौबा अदु लैरिबा सिगी मफम से कॉन्ट्रैक्ट ओरिएंटेड नतबा ठिका मुनबगी थबक खुसुदु यारोय सु अमदु सु यारोय ठिका उनबगी थबक दु कोई की रे लो नॉट कॉन्ट्रैक्ट ओरिएंटेड वैल्यू ओरिएंटेड आईएनए की वैल्यू इंडियन नेशनल आर्मी की फ्लैग लिंकट की बगी पाबुंग कोइरेंग लेगी दबगी पाबुंग कोइरेंग तोरम डेडिकेशन दुगी अदुगुंबगी वैल्यू ओरिएंटेड ओइबा पोतु दैदा आईएनए सिस्टम को सेब मधु कांदे दंगासी पृथ्वी मी केम लाकेंगो अदु आई एम टोल्ड दैट द म्यूजियम वाज नॉट अलाउइंग फॉर टेकिंग द फोटोग्राफ बाय अदर्स but from today onward now onward it has been allowed anyone can take photograph and can expose it we should not conceal the fact why we should hide kari no koi loto si kari no koi thamdo si kari no let the people know it let the world know it what is Manipur how we sacrifice what we have done aduna sigi post data torkan de koi mang set minase Chief Minister na makataraduna state asida khundaminari ba kanglop masel ekhoi amatani haiba wakhalolda matam pumnamakta afaba amadi achumba wakhal khanmana chawkhat maikaida khumang chawsilakpa ngamgani ngasi pangthokliba lecture program asida wangangloi kayana thamliba maru oiba wafam sing miyamna loksin biduna aikhoigi aranma wakhal chumthokna ba honaminasi haiki we are all Manipurs Kuki oigara Naga oigara Maitai Pangal oigara Maitai oigara whoever कोई मणिपुरी ngakne aduna koi manipuri apun bagi thabuk tawgalo akoi we should not take all the time on the negative akoi say all the time we show everyone on negative line no ye aage wo aage no be positive then everyone will be positive if I am negative everyone will be negative if I am positive everyone will be positive amna sigi thinking se akoi gi jati de koi leibe dakra if we want to go ahead and if we want to involve in the new India ana sugumba mayam se koi
I think we need more this kind of confidence. I would like to request my younger generation peoples of the state to have more confidence like this and to invite experts, the visionary, so that we can think more about on wider way. Ngasigi thoram aduda India Foundation gi eminent thinker and director Ram Madhav, Forest Minister T.S. Syamkumar, Chief Minister gi Human Resource and Economic Advisor P. Sarat Chandra yauna tongan ba maru oiba mioi kayana saruk yakhe. Thoram aduda Ram Madhav na India gi culture sagat pada Manipur gi culture yaudrabadi mapung phade. Manipur ge culture asi yamna maru oi habasi center na khangi Swami Vivekananda amadi Swami Chinmayanand anina khanjaramba wakarol adu mangphau na hannaba center da paliba sarkar asina kanna honari haiki. That when our Prime Minister says that we shall eradicate corruption in 5 years' time, I tend to believe in that for one simple reason, friends. Because you have at the helm of affairs a person who is not only non-corrupt, who is incorruptible. Nobody has been born in the world who can think of corrupting Prime Minister Modi. Myanmar da Rohingya sing takthokpagi thabak chatharagliba asida Manipur da lansil lakadra haina singnaba laibedagi Myanmar ga Manipur ga tainariba border area da red alert lakthokibaga loinana Manipur police amadi Indian security force ka punduna akan masaksal thorang lokhatkre. Tengnopol district SP Dr. S. Ibomjana Lusingduna more yauna Myanmar ga tainariba Manipur ge border area da akan masaksal thorang lokhatuna Rohingya sing Manipur da lansil laktana ba honari. Hiram sigi matang da SP Ibomjana ISTV News da telephone gi khutang da wafam kaya thamlakli. Koi Rohingya kamu refugee kamu se koi kanorom sang paya habagi chingnaba laibadagi indarom sairom da sang paya habagi chingnaba laibadagi koi government na red alert authokibda ga mai lenana koi gi Tenopol district police na so koi kam kanna alert oina border da foot patrolling chale aduga koi verification fishing checking yam kan hengale ESPO OC makoi ESPO OC na lit tawdana koi mapam chingadu laiba commando singsu punna koi yamna mapam khuding ni patrolling chatana adu mi sing verification tawdana koi yam kan hona jari duga ai samak soi nan satana ai yengraga koi border singdu da lai mapam singdu da koi yengdarure aduga koi tawdaba duty nature of duty adu singdu koi loina ai sinjarame aduga Alvena Sama first the show aduga 12 SR show sing makoi sing naramaga makoi ga koi ga chu yam understanding da coordinated oina koi thabak tawmina duna koi chumba kano sing si any refugee Myanmar on the sang khosia koi thingna ba koi kan honajari aduga ai samuna su koi message ama koi issue tawjagre chu machine thingna ba yo pisa singda around three messages I passed over. How's for the Hana Hydro refugee Rohingya Kangusi Manipur on the Sansil Lakre and a Pau Pangibra, how's it for the Suchan Sansil Lakri and a Lobby of Kamayimbi? Hazik Machigi Matan Chida Akoi, a Koyo in a D so far Koy Nores Labada, Sultan Sansil Lakri and a Koi Lode, Adabu Yamna Sangba border Oivanina, a Koi Machim, Sun San Tribra, Haidana. Tangri habagi koi 100% confirmation de koi people makti namjadre adugo koi na hadik phagi oina leiba knowledge dadi koi tangri haina khanjai aduga borders yamna porous oiba aduga koi gi main power sina koi yamna shortage oibana maram moidana koi na border area loina ba adu manu channa leiba pham khuri makta koi na koi gi main power si deploy to bongam dabina koi 100% proof oina koi kano hojimok sil to makti ngamjade. Amaram da Jiribam district SP Mubina Jiribam da su akan basaksal thorang lokatuna Manipur da mitop sanglak pathingna na bagi thabak yamna kanna paikhatle foreigner check post da yumno nariba laibak singdagi Rohingya yauna atopa foreigner sing changlak pra habadu check to bagi thabak sathari ngasi railway gi thabak subani haba level ni putaret 8 Phagatina Makhatana verification Chathari Haire. 4 February 2023 Manipur Railway gi thabak subani haba level ni putaret 8 Phagatina Makhatana verification Chathari Haire. 4 February 2023 Manipur Railway gi thabak subani haba level ni putaret 8 Phagatina Makhatana verification Chathari Haire.
Matam kuinedagi miyam na lambi chathok chasinda chauna akaibe piduna lakhiba Manipur Police Headquarters manak amadi Accountant General Office sangphamda khamjinduna thamba gari sing ngasi Traffic Police na lokthokre. Traffic Police ki DSP Ratna ngasepamna lusingba team amana Traffic Police ki SP Sharma gi lising makhada drive asi chathakibani. Ayuk pung 10 minute mga taba aduwaidagi chatharakba aduna gari sing adu lokthoknaba hotnabada pung amarom hena sangki gari sing adu lokthoknaba hotnabada achauba awaba ma oikhi. Manipur Sarkar na hanasu office amadi lanai miyoi kayana masa masagi gari parking thamnanaba khanganba laikhrabasu ngasi phawbada Manipur Sarkar gi department amadi lanai office singda gari parking laitabana lambi sorokta thamjinbadagi awaba kaya mayoknaduna lakhibani. Hairiba mafamasi media da amadi social media da miyamna lokthokkinaba matam kayagi mamangdagi taksinduna lakhibani. Hiramasiga mari lenana Traffic Police ki DSP Ratna ngasepamna ngasi chathariba drive asi SP Traffic ki lising makhada chathabani. National Highway singda maong maril tadana lambi mayaida phawba gari thamba asi yade. Manipur Police ki oinasu mafamasida thamleba gari sing reserve line gi mafam amada thamnaba khangan kre. Ngasidagi hauraga mafam asida amadi National Highway gi nagyata niyom kaina gari park toba yaroi drive asi makhatana chathakigani haiki. Especially for AG mamangi da thari ko parking me amse double triple ligin do ga octagonal gi figom de yor kan ya inconvenience ma public da pura si se koina kamaina to da ge na hana gi monitor to ga madam gi higher ma de gi me am to na kan da am the probable reasoning or by am the logical solution ma tin se hare ko de koina market tongan ba civil ko parking sin si alternate parking arrangement ba to kan da मतलब ya da lai di inconvenience lokho ga na shift to gi si driver se sa ne jali ta sa jagani aduga si gi parinda lai si se especially two wheelers kai ki loi lokho ka da si reserve line na ka ni na lo diga ma parliament. Autonomous District Council Chandel gi makhada More Small Town gi subcommittee ama More gi tongan ba kanglup ki lusing ba sing yauna semkre subcommittee asgi ko convener oina ADC Chandel gi member JNYT amadi Chennai ba haukip khankre. Committee asigi member sing yauna ngasi More Town amadi ward singi amot akai sengdokna ba 407 tata ama sizinna ba haukre. Amot akai sing sengdokba si chayol amada nimit nini chathagani More Town bu luna na thamnabagi pandamda ADC Chandel na khongthang asi lokhatpani hairi. Miyamgi Lusingland Hizam Irawat na Barmada thungkiba nimit thauram Irawat Celebration Committee na sinduna Bisnupur District ki khairakpanda leiba ofan bhavan da pangthokre thoramaduda CPI gi Lusingba TS Tomba Langol Iboyaima Laistram Sotin Kumar S Nilakamal su saruk yakhe. Dr. Dhanavir Lastrom amade Professor MC Arunna resource person oina wangang ki lising masamapan yangkai gi September 13 da Kamines ki ihauda maru oiban nimit oina irawot na khulai paibagi ihau ama jangsin kiba nimit pu ningsingduna thauramasi pangthokibani. L Sotin Kumar na Manipur gi yumthang nariba Myanmar da Communist Party gi marakta nakpak tanaduna khana sainaba hatna sunaba thorakpa matamda irawot na yanaba purakpa ngamkhi lusingba asina laiba ki damak tawramba kaya bu ningsingduna thauram asi pangthokpani haikhe. Makoi mesin di marakta kapta rami ada rami masikuna wakil tanda pur firda ongret irawot na baduba barmada lega Communist group mayam siya se matam sanna onara kanda toman unaraga try to oman symbol diyoina Communist group mayam siya se tuchena pora bata left unity ki chawar to damu su adu barmada mahati mai pakka mission maduna ekoi dinthina problem na puida ba amali gapo release chingda center ni Union Defense Minister Nirmala Sitaraman ngarang Uttar Laida laiba Forward Airbase gi fibam yangsin kre mafamadu da mahakpo Chief of Air Staff Air Chief Marshal BS Dhanua Senior Air Staff Officer DS Rawat amasung base asigi officer singna taramna okay Air Warrior singna Guard of Honor pibagaloina na Air Base asina lauriba thaudang amasung operation gi matangda officer singna minister da tamke Minister na paumi singda laibak asigi armed force ki tangai phadaba sing lahenaba front khuding makta ehen mamit yang sangli haike
Yairipok Sandra Kongdagi Malo Makalaikai da workshop the Tabak Subayaba Sadokpam Romeski Mihata Senaba Singh Puto O Haiduna JSN Sinduna Sip Minister Secretariat Tamna Kongsat Amalakre Miamgi Kongsat Adu Moirang Komda Imphal West Police na Thatke JSC gi mihut khara khangatuna Sip Minister Unana Basinke JSC gi convener Moirang Them Ingosana August 8 gi numidangda workshop ki mapu Singtham Maipak na imung manungda Romes Mina Tamthina Furamle Haina phone tawraki Hospital da pukhatlaba matung laikanaba ngamdana laikhidabani Romes mingonda aranba tawba angang nate mahakpu phuramliba Soibam Rabi amadi Silina siriba maral aranbani maral laibasing ain gi matung inna achumba thidoktuna chairak pigadabani haiki Handak saukiba ising isaw adu mayeng takrabasu ising senthokpa ngamdana lairiba kumbi kendragi loktak mayada lairiba khong singteng bagi thabak kanna chathari kumbi kendragi MLA SB ra amadi thanga kendragi MLA T Robindro anigi mityeng makhada kangsoibi maril khong laurung khongbal onamel khongjil ithai wapokpi salamaton khong singteng bagi thabak kanna chathari Tabak suri ba mafam singda kumbi kendragi MLA na koina satuna yengsin kre ngami amana ising saubana farm amadi pata tungduna ngagi sajik phanba amadi sa sangi machenjak thiba awaba kaya mayok nariba asi yenglaga MLA anina tabak pakhat pirakpagi damak thagatpa phongdokhe Masiki khong sing si tengthoki ba matamda kumbi gi akoi bada leiriba kaibul gi akoi bada leiriba dai nongmai khong gi dagi khong kangsoi kainogi kangsoi bi marinda leiriba mayam sing si ki kwaidagi hena khudong saga doba adugumba gi kainoduni khudong chaba duni ko si lawjarib si MLA SB rana handaki isaw aduna thanga amadi kumbi kendragi loktak maya nakna leiriba miyamgi ngagi farm amadi lawfam sing khudong chadaba adu yenglaga local area development fund gi makhada thabak asi pangthokpani masina kendra asigi mafam singda ichawgi khudong chadaba leiramba adu khara kohan mangamlagani haiki thanggi dongronggi robindroga mansu mahaki ngamba tikiraga ko jointly punna choi Duki hari be iram che koi phal mabisu labu khisi kangnaba koi su labu khisi kangnaba amasung injin gariba ham sin che moi sin che koi yamna chuna kangaga nga yo ko yanaba koi semna bagi tuka koi na masi iram se thachab National Cooperation Development Corporation Topic Institute Gurgaon na Ministry of Agriculture and Farmer Welfare Department of Agriculture amasung Cooperation gi mijeng makhada Department ki officer singi nimit mangani chathagadaba Nurturing Cooperation as Institution for Developing Agriculture and Allied Activities gi training program ICM lamphel patta hokre hokdokpagi tharamda National Cooperation Development Corporation gi Safe Director Deepa Srivastava ICM Imphal gi Director Dr. Ranjana Susaru Yake Cooperative Society gi Register Ais Rupachandra mamangda miyoi amana natraga imung amagi miyoi amana self-help group amade Cooperative Society semduna khudong chaba kaya lauramba adunga sidi Information Technology chakhalakpagi matung inna aranba tawba yararoi haiki ICM gi Director Dr. Ranjana na Manipur da ithai lokhong gi khudong chaba leitabana mapan gi state singumna tha ahum khudingi tongan ba pothok puthok pangamde Miyamgi khudong saba kaya marum phangdabata natana progressive farmers kharakak natana laibak laihawk changyeng tawbagi kanaba laumi ayambana changyeng tawnaba honade haiki NCDC gi Chief Director Deepa Srivastava National E-Governance Plan gi kanaba yauraba Manipur da Central Government na Manipur amasung awang nongpok state singda akhanaba minyang changduna thabak pakhatpa haurakli Masida mahai marongda natana hidak oina sizinaba yaba pambi kaya marum phangliba Manipurna tungi khalaga thabak tawba mathau tai haiki This has come a long way since its inception in 2007. Over the last two plan period, it has shown encouraging results. In fact, in 11th FYP, it showed a growth rate of 3.54%. And basically, is focused on intervention, appropriate intervention towards increasing agriculture production and productivity
in such a manner that the states are granted autonomy and flexibility so as to incentivize them appropriately to increase their agriculture production and productivity. And it has shown encouraging results. Manipur government ki department khuding makta da in harness scheme ki makhada appointment piga dabani haiba demand ga loinana joint coordination demand committee of appointment under da in harness scheme cover committee ama semkhre committee asigi advisor ahum yauna thaupunana ba mioi tara taru khankhre hojik marak thana break amatang laujari. Datsun ki no launch toraba yamna powerful oilaba gari ready go 1 liter island nisanda phambiragani ngasima klakpiduna test drive tawbiraga gari asigi comfort and convenience features in khangbiu booking gi damak link sinbirau island nissan near standard robert higher secondary school kanchipur akupamaro gi damak pizari pa phone number asda contact tawbirau ngasidi swara hajinge tule kuri no teacher मुझे करी गौ जाओ सीधी योशी का नहीं है मत्स्यकी योशी दी तता तिस्कोनी ने दुदी सनागी मुझ यंगन सिंबया अंदरे Sky Hospital da world class interventional cardiology ki khudong chab le jare operation tokdana heart ke hobo menba coronary stenosis balloon na kam thoga stent hapa madi mi hun chong bagi layeng RF ablation singba chahi ani de hen Sky Hospital la mai park satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr. L Shyam Kishore ga tanabiu ningam hogdana ba hana booking tawbiu break itungda taramna oksari makhataba pauda sargam hairaga khangnaba sargam performing ka musical institute chinga mathake lupa phudong ba chahi gi thoram ngasi kasamthong elangbam lekai de leba YPSC community hall da pangthokre thoram da art and culture minister L Jayant Kumar sargam gi hanagi president B Neta Chandra Sharma amade S Tijendra Nasingba myoi sing saru yakhi thoram gi sarugama oina laikhidraba sargam gi founder president Z Ket Samken Hai Sharma amade sargam gi saisakpa ningombam somorjit ki photo da laisu katuna ikai khumnaba utki laikhidraba sairangba B Jayant Kumar Sharma gi imung manungda achamba khudol pibaga loinana saisakpa bokul makhong imo amade tabla yaiba ariba Mohini Kumar Sharma dasu khudol pot piduna ikai khumnaba utki Chief guest oina saruk yakiba L Jayant Kumar na culture amadi isai gi lamda sargam na lauriba thaudang singthaki Kayumba asoi anam dagi suodina sargam lagtana ai bibak tagi sin apai darkar lei in high targani arts and culture department sargam chawna to lei sargam dagi chindagi isai sakpa kalbu sin jogo oina artist ko jogo oina natta weda tongan ba makhali cultural activities ni matangda sargam na chobo contribution pirat hini hana tum khalagla Mitai Mayaki ahanba semester lairiki syllabus mapung phana phangandabagi mayokta GP Women's College ki Mahairoi Singna College gate mamangda wakat mifam chathakre ahanba semester tamlibi Baby Rose loitongbamna Mitai Mayaki oina website ta phangani hairabasu thibeda phangba laite lairik marang kaina phangdraga karamna lairik tamgadawribano sahi tangkhai challaba phawba lairik phangdabadagi oja singna Bengali Mayaki lairik oina takde hiramasida government amadi marilenaba authority na mityang changbiu hairi adu tung yumbiro hai sa khoi sadra neba sadra singi like se phangan video khoi ka mane tung yumbiro yino khoi ki generation de mai de mi la ba ni kam oja sing tak ta biya de moi su exam tam da biya da ni bengali like dai ta e khoi textbook pam me ba oja ta bu de khatang na khoi na maintain da bangam ta de ba aduna mai de me ki lai phangan bio Thaubal Sarangpat High School ki headmaster na lusingduna school asigi Mahairoi Sing amadi oja singna Swast Bharat Mission gi makhada nimit humni chatharakiba lamtu sengdokpa amadi usara thabagi thawram asi loisinkhre School gi headmaster M Manilal na campus da oja sing amadi Mahairoi Singna mayum-mayumdagi purakpa usara lising amarom school gi campus ki akoibeda thakre tarutananba amadi aying asagi khal khara makai ngakpangamnana ba pandamda thawram asi pangthokpani haiki चारसी सरकार नागरिक जाते स्कूल की ओजा सिंह नाम सुंग छात्र सिंह सिगी मा लेजबा ऊपर थाजबनी मसिना मौसाई खलसी काय खतम फगदरा खजदुना ओजा सिंह सि मुन ताना लगा छात्र सिंह जाउना हारिबा थौनि पथोक चबन Manipur na British ki makhutagi ningtamba phanglaba matungda ahanba assembly session phamkhiba numit pu Manipur gi puarida miyam gi laingak laiba numit
October 19 1995 haina pangthoklagani haina Committee of Civil Society Kanglaipak General Secretary Moirangthem Rakesh na phongdorakli ngasi ka sampata leba CCSK gi office ta pangmising ko unaba aduda mahakna makhatara duna lagliba October gi tang 19 da konung mamangda leba MFDS ki auditorium da thoramasi pangtokani anirak subo aina pangtokadaba thoram asigi nunggi oiba wahan thokti Manipurna Bharat tilaba matungda lamdam sigi miyamna maraibak ningbagi wakhalol mangsilagliba asigi matangda miyam hopna khangminna naba mifam asi pangtokpani Pangthok adawriba mifamasiga mari lenana miyamna angamba sel amadi pot ki oiba mateng pangbiyo hainasu makhataki Numit asida Manipur gi ariba matamgi photo sing miyamda yanghanbaga loinana haukraba Manipur gi puwaribu mayek sengna khanganaba poster campaign gi thabaksu chathagani haike Manipurna Indian Union da pullaba matungda Manipur gi oiba puwari sing haurak liba mirol sing da khanganbagi mahutta mainland Indian history tamhanduna Manipur nation bu nungsibagi wakhalon thadu hanbaga loinana Indianization taroliba khongthang asina Manipuri sing asi mutkhiba yabagi akiba kaya lakli maram aduna haurak liba mirolda akhoi asengba itihas khanganduna akhoi ireibak ijatibu nungsibagi wakhalon loinana apunba Manipur ama sembada itihas ki asengba thogdok singna achumba lambienda takani haina CCSK na khalli October tang 3 pangthokadawriba panchayat election asida yamlaba mitop kayana election lepli masi masama-sana election lepadagi handokadabani miyamna sumakoibo boycott tawbiyu haina KSA na phongdoratli Kasampata laiba Kanglaipak Students Association KSA gi office ta pangthokiba paumisingo unaba amada KSA gi president Moirangthem Laxman na KSA na assembly segment nipanda yalhaumi gi reserve tawgadabani haina khongjang jangsinduna sarkar na firep launabagi tanja ngaiduna leiringai chairakta mikhal asida mitop singa vote lepagi ayaba phangduna mikhal asida changyang tawnagadawri Kangla Tongbi, Waiton, Sero, Makeng Dolai Thabi yauna Jiribamgi mafam kayada mitopna vote leple Masigi manungda Jiribamna mitopna vote lepa khwaidagi yamba oire Sarkar ga KSA ga wari sanaduna thajaba pirakiba wafam sing thabakta onthokadabani mitopna vote lepagi ayaba phanglibasi nongmanatraga nongmadi mitopna Manipur gi lengak person kiba yabana khongthang asi lokhatbani miyamna su mikhal thengnariba mitop singbu athingba thambiyu amadi mikhal thengnariba mitop singna masa masana lauriba khongthang handokadabani haike Tamjaningi madudi khone sangsin riba khongjang sing ase khongjang asigi pandam phangdi bhawa hanbalaitana khoi sangsin jagi kani loinana akhoi gi sayak asida akhoi gi lariba October 3 ta akhoi pangthok kodoriba election asi panchayat ke sigumba election asida mito mayan cha kaya saru ya asigi mayokta akhoi kanglei miamna akhoi gi public boycott na singba hairiba mirap sing asibu akhoi social boycott na singma tobiraka anda makhayamba khongjang kya saksin minasi haiba apel simasu miam phamdo khoi thamjari Khangabo Kendragi manungda laiba turel torban sing amadi ithai lokhongi phibam ngasi Khangabo Kendra Young Farmers Development Organization gi mihut sing amadi IFCD Thobal gi official singna koine satuni yang sinkre khongsat aduda organization gi president Dr. Akoi Sana IFCD Thobal gi AE Muhammad Tafsir Alam yauna miyoi kaya saruk yaki Dr. Akoi Sana na chahi khudingi ising isawgi awaba mayok na duna lagliba asi athuba matamda mari leinaba singna khannaba thabak paikhat piyu haiki Development organization hari bersila punya sarkar sumber ministry dah atau di Manipur sarkar di direction itu ina atau department of IFCD itu thoban na lengbirak tu na aku paket PUN hajariba aku di lainok skim yang program yang singse masih aku sigi report ama pira hai da takti juna amung semua punya report ama aku sem sana ba kona jariba sideda sarkar na sulakot piduna amasung masih aku phana aku paket piduna kumake sobi paja miam se kana ba pihan gani hai bi asada koi thanjaraga aku semai to duna yam nuai ba masu pokse Medical Officer Thobal gi mijek makhada District Health Society Thobal na Association of Professional Social Workers Manipur amade Thobal Municipal Council Ward number 13 gi members singna punna sinduna Reproductive Child Health Camp mangasi wangkhem kendra gi manung sanba Faudel Kairen bi Primary School da pangthokre
पांथोकिबा कैंप अदुदा डिस्ट्रिक्ट हेल्थ सोसाइटी थौबाल की डिस्ट्रिक्ट प्रोग्राम मैनेजर CS बसंतना कैंप असिदा मियोय चनी यांखैरोम लायंगबगा लोइनना तोंगान तोंगान बलाइना लायोंग कया लायंगबता नतना अल्ट्रासाउंड की खुदोंग साबसु फंगन की हाइके कैंप आरसीएस कैंप असिदा कोई हजपावदा मियोय चनीगन फुगनी थोरोम इंजक्रे सहिदा कोई डिस्ट्रिक्ट मोबाइल मेडिकल यूनिट की अल्ट्रासाउंड एक्सरे अमदी अते लैब इन्वेस्टिगेशन सिंग यावना हजपावदा कोई केसिंग लेम चथजरी कोइना लाइंग खरबा पेशेंट सिंग दसो कोइना हजेजे कोई दालक सिंग लेन पिजरी नौना डिस्ट्रिक्ट अमा ओइरबा लोंगमाई नोने डिस्ट्रिक्ट असि मपुंग फाबा डिस्ट्रिक्ट अमा ओइबगी चप चाबा इंफ्रास्ट्रक्चर अमदी तौफम थोकपा खुदिंग अथुबदा तौबा याननबा अखन्नबा मिफमा मंगासी TRI इम्फाल पांथोखरे लोंगमाई नोने डिस्ट्रिक्ट डेवलपमेंट कमिटी ने सिनकिबा मिफमादुदा डिस्ट्रिक्ट असिगी ADC सर्कल सिंग लोंगमाई नोने दोंगलांग हाउसोंग अवांगखुल खौपुम रेंगपांग नुंगबा अमदी लोंगपी लोइनना विलेज अथॉरिटी चेयरमैन सेक्रेटरी याउना सोशल वर्कर कया सुसरु याकी मिफम सिगी मतंगदा नुंगबा SC की एक्स MLA ओइरंबा चांगमलुम पानमैना मणिपुर गवर्नमेंट ना नोने लोंगमाई डिस्ट्रिक्ट अमा थंबिरबनिना अतै डिस्ट्रिक्ट कुम थोंग मानना थंबिनबा डिस्ट्रिक्ट कमिटी असि सेमबनी हाइके DC posting PBR, SP PBR, CMO umba aduga atotoko department ki ko head ajara district head se mana posting PBR ke adugu infrastructure se later bina athuba manong sta masisu ko provide bina so pe muruina site selection se muruina ko pe planning department na kandiba Chief Minister na aduga by concern uriba pegi Commissioner Magistrate Secretary muina decision long na baba achumma pegi decision long ina wa se masini maruse ngasigi mifam aduna longmai ADC circle gi oina committee gi member taruk nungba circle gi oina ahum amadi lungrareng circle gi oina member ahum khankhre mifam aduna district asigi infrastructure chawkhat hanana bahaina su warep lawkhre थौबाल पुलिस कमांडो अमसुंग कुंथ्रामापल सुबा असम राइफल्स की अपुनबा कांगबो अमना ngarang कक्सिंग बाजार दगी RPF PLA की मेंबर अमा फारे हाइरे पुलिस तगी फंगबा पाउना फागलबा मेय असिगी ममिंग हाउबिजम चिंगलेन सनामितै चाही कुंथ्रामापल अपोकपा लोकेश्वर सरिफ खालोक लेकाय दगिनी फागलबा मेय कक्सिंग पुलिस स्टेशन दा सिनाख्रे हाइरे हाउसिंग मरक थना ब्रेक अमतंगा मुगलौजरी Drink pure, live healthy, we care. Ladies Fitness World, Keshampat Junction, Tidim Main Road. Hakjang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba man. 3, 4, 5, 6, 7, 8, 9, 10. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Brekitungda amukahna taram noksari makhataba pauda Sahitya Thopang Loop Sathau Loop Imphal na sahi ani leraga piba translation gi nongthombam Kunja Mohan Award sahi asigi oina saknai raba aiba amasung translator Dr. Jodachandra Sanasamda piragani lauthokre Dr. Jodachandra na Mahakabi Hizam Angahalgi Khambathubi Sayengbo English ta handoktuna fongbagi damak mana asipiga dabani mana lanthokpagi thauram September 19 da Manipur Press Club ta pangthokadaba International Translation Day amasung Mahakabi Angahalgi Chama kunmanga suba mapok kumon thauram numit kamari lenana pigani hairi mana asida sel oina lupali sing tara citation ama amasung sol ama yauri Hayeng Chief Minister gi Churachandpur Khongsat ki mangoina na district level coordination committee gi review meeting ama Churachandpur gi DC conference hall da pangthokre thoram adu da DC Syamlal Punia Churachandpur gi DLO singyauna mari lena ba official sing saruk yakhe Sahi asigi National Teachers Award Panglakrabi Lamlong Higher Secondary gi Principal Hizam Sobita School asigi Mahiroi Oza School Management Committee amadi non-teaching staff singna taram na okre
Thorom aduda Vice Principal G Sanahal Kabui Zone 2 gi ZEOM Premchandra AI Falnei Song Haukep su saruk yaki Oja Singi Matenga loinena Mahiroi Singi damak tauriba thabak sing sakhang biduna mana asi pibirakpani haina hizam sobitana phongdoki Aigi hawalaiba oja sing leminariba kogi khulai girls ki oja sing su aingonda laiba ngang sing ase butterfly ma kanna paisala gadi sigani aduna akan bas sapu moi da punishment di tholoma pihan janinge yamna luba mana angang se ayamana haibadadi nungai taba parent ki kiya se adum wali haina aina asa tawjai ada wali ba ngang sing ase akoi natana siamna na kana lagi school sila la abanina aduna we are the only responsible person to control and to care and to educate them. Kunai asi kansi hairabadi education sector dagi senja thumja muthat patai haina KCPMC Progi Chairman Chingkhai gi cherol amana phongdorakle Malim gi mafam khuding da mioiba khaknatana thawai panba khuding mak haurak ngai dagi hauna takpi tambiba mahai masing haibasi loina duna lai Chawkhatpagi lamjelda quality education haibasina pumnamakpu mangal piba ngami haibasi chawkhatlaba leba kayagi khang hairabasingna amata oina yanaraba wafamni Manipur na India ki manung da tinkhibadagi hauna lamdam asigi leijariba lol mayek phijet chaksa lining lai sol kayada mami samkhiduna ngaside hiram khudingda nongma nomagi mipal tangsilakli haibasida yen aningai leitre mipai ningai oiraba khongpham asida lamdam asigi education sector da senja thumja tawduna quality education bu paisagi education onthoktuna haurak liba mirol bu laikha tana manghanaba sinba mioi khujo khara lup asigi special team operation mangal kanglai pakna thijinbadagi khangmangam Senari ba mioi singasibu Mahairoi Organization Teachers Association amadi Guardian Association kharana mateng pangsinduna achauba sanpham loksin lamba oza hapagi kota da yasinaba purak lamba sing laibak miyam khangna laukthok lagani Makhoina thangluba aranba senja thumjagi khongthang adu laibak miyam amadi lupta pau pharaktuna masagi maral kokpinaba haijarak labadi mioi bagi minungsigi yenglaga akanba chairaktagi hanthagani haire M2 amasung MGO gi JSC gi Secretary Administrative ki Thawpuramba Cooperative Department ki mihut oina lagliba Y Samungau Singi resign tabagi wafam JSC na tangma panda pham ki ba Executive Council gi mifamna ya ki bagaloina na tongan ba pham punana ba mioi sing hapsin kre hauzik sanabagi paw muk phangbigani Nasigi sanabagi pauda tha asigi tara taretagi kuntaret phauba Turkmenistan da pangthokadoriba mangarak suba Asian Games da belt wrestling masana da India gi mahut sinduna saruk yarugadaba Nongmaithem Santikumar amasung Tongbram Roman ngasi Imphal thadokre Imphal International Airport da All Manipur Traditional Belt Wrestling Association gi official singna sanaroi ani maipaknana ba yaifa thaujal pikhi Association ki President T.S. Norendrona India ki oina sanaroi official nipumangana saruk yagadaba camps asida kilogram humfugi kanglupta Nongmaithem Santikumar kilogram humpunipal da Tongbram Romana soidana gol laugani haibagi thajaba chauna lei haiki Mukna hai ba masana du yam chana ba du ba masana mani aduna ji India ki team khalak pada ate state ta khalak pada kiti akoi Manipur dan masing yamna khalak ta ko yamna association gi mai ke de ko ya phe mango ngarang pizza khrabani aduna koi mohoi ni si koi tindolon na be da mute ko ji airport le pani adu chakadur be ina oni si hagai gi right side te le ba makoi ni si ni to makoi ni si kari ba mai palak pa se koi association gi mai ke de ki amadi Indian traditional bell racing association gi mai ke de ki se koi thongi jari Kolkata gi Belgaria da Gangula College da pangthokiba National Jit Kundo Championship da overall team champion oirakraba Manipur gi team ngasi Imphal Airport ta taramna okre Jit Kundo Association of Bengal sinduna pangthokiba championship aduda Manipur gi sanaroi singna gold medal humfu amasung silver medal ahum phangduna overall team champion 2013 dagi leptana tarakhiba adu handak su tabangam khi Jit Kundo Association of Manipur ge General Secretary amasung team coach oikiba Gautam Oirangthemna championship asi mai pakpagaloina na tha asigi manungda Hong Kong da pangthokadoriba championship ke su qualify oire adubu ngasi phawba lanai asangba sanfam puthok saduna lakpana sanaroi kharadi chatpangam loidauri
Masida natana mathang sahida pangthokadoriba international championship ta India represent tawgadaba Manipur ge sanaroina masing yamna saruk yagadawri sarkar na sahi asigi incentive khara piba natana atopa mateng phangdaba asida sanaroi singna wakal hantaba khara yawi makhoi bu mateng pibi duna saugat pirabadi Manipur da India gi mityang hena purakpada ngamgani haiki the pangthokadaba international martial games Manipur ki ayam mas live medals ki matung ni ayam mas na racing ki selection ki thang abni adu financial problem ho bni na hangam ba family sing kha ga ba ma ayam ba ko na sing le an ba ki thang ki la ko ba world championship ni ayam 50% bi second ni ha Championship aduda saruk yaduna mingsat purakraba Thobal Okram dagi Okram Risikantabu Okpagi Thoram ama Okram Youth Club amade laikai miyamna Okram Community Hall da pangthukre kilogram yankai mapalge kanglupta gold medal laurakraba Risikantabu Okpagi Thoram aduda Thobal Municipal Council gi Ward number 1 gi councillor Okram Inautombi amade ward member yauna laikai gi miyoi kaya saruk yakhe 5 times Mr. World, 4 times Mr. Asian Amadi, 22 times Mr. India Takraba, Arambam Bobby Bu Okpagi Amadi, Lakadoriba, Mongolia, the Pangtokadoriba World Bodybuilding Championship ta Saruk Yana Nabagi Damag, Fan Komna Nabatauram Amangasi, Maitei Construction Private Limited Nasinduna, Zingmairong the Laiba Classic Grande the Pangtokre, Nasigi Tauramadu the MLA S Dingo. MLA K. Ravindro, ex-MLA Vivek Raj Wangkim Amadi, Maitei Construction Private Limited Ki Managing Director CS Asokna Singbana Athoiba Mithung Lensing Oina Saruk Yaki. Tharamga Mari Lenana Private Limited Asigi Managing Director CS Asokna Memento Piduna Ikai Kumnaba Utuna Pukning Thogat Ki. Sarangpat Maning Laikai RYDO Ground the Sathariba Super Division Football League King Asimangani Sama Numita AFC Athokpamna PADSW Langtaval Goal Nipan Sinoda Maitiba Pikre Ani Suba Masta ASSA Sanga Yumpamna PYC Paudelbo Mari Sinoda Maitiba Pikre A. Pratap Singh Memorial Inter-College Football Tournament October Thagi Tang Taruk Tagi Regional College Ground the Pangthok Lagani Saruk Yaningba Sanarui Singna September Kunmanga Fabagi Manungda Entry Form Amadi Akupa Marol Principal Regional College Tagi Kanglaba Yagani Haide District Sports Association Thaubalamadi Kaksingi Football Masana Yauna Tongan Basahi Kanglup Ki Masana Singi Trial Selection Amadi Tournament Sing Tha Sigi Tangkun Mangadagi Kunipan Fauba District Sports Complex Amadi Indoor Stadium Kaksing the Pangthok Lagani Saruk Yagadaba Singna Tha Sigi Tangkun Faubagi Manungda DYSO Thaubal Amadi Kaksing Dagi Form Lauraga Pisingadabani Haina DYSO Thaubal District I Punimasina Thadorakpa Serol Amana Kangalakle Zagatpur Katakta November Thagi Tang Taramari Taramapal Fauba Pangthokadoriba Kuntranipal Suba Junior National Rowing Championship ta Saruk Yaningba Royer Singna Akupa Marol Secretary Manipur Rowing Association Dagi Kanglaba Yagani Haide Housing Asigi Oiba Ing Asagi Pau Amuk Pangbigani Ngasigi oikiba ingasagi pauda ICAR lampel patagi prepa paugi matung ina ngasigi khwaidagi sakiba Celsius degree kuntra mathoi dasmik mari khwaidagi ingba Celsius degree kun mathoi dasmik ani nuksit yaw baising mangi sang ayukta sada mariphu mari nuktilda sada humpu humdoi oike Ngasigi nong suki pagisang swino dasmik ani millimeter ni. Hauzik lo silak pada maru iba pau amok pizari. Ipa ipu singna lebak asigi dama kathok lamba thabak thoram sing adu lam koiba singda khangal labadi lebak asigi achumba seng makhang bada mateng oinagani haina Chief Minister N Birena phongdokre. Myanmar dagi Rohingya refugee sing Manipur da sangsilakta na ba Myanmar ga tainari ba Manipur gi border area da tengnopol police na akan mamawong da saksil thaurang lokat ba hokre amade police headquarters amadi SG office mamang da niyom lam na khamjin ma gari sing traffic police na lokthokre ngasiyo enadi ISTB na pizza ba Manipuri pau matang asidaloy sinjari miyang tabiri ba singbo amuka hana kurumjari